Tomthin pakhum pide tomina nokmi tawi nang mahakpu nungsidabrane Lily nang nangangliba wado matau karamna chumle khalibano aigi wakalna chumme haina khali Mary na aikoi ki company da laklaga nanga kainabagi asengma maram haikibada aisu tahawe namituda nangi maithongda tariba awabado uraga nangna mahakpu ngasi phawbu nungsiri haibase mayek singna khangba ngame nangna khaliba khudingmak chumgani haiba leite Mary gi nungsibadi mami samkiba koire namituda aina lukthakiba kapkibada mahakpu nungsibagi nate isagi asoiba khanglakpagi ningamdaduna kapkibane Haujikti mahaki wapalano Tomina amuk chatli ngaihak amuk leibaga Lilina boichana thoinubu nuksiri haibasimadi ai mayek sengna khangi Tomtin sumahak na hairibadu thamoidadi yaningi machin thokna mahaki moti phongdokte mahak puktil diamna sengma imanabane makoi ani chahima pali nungsina reise mahaki di thoinuna first lapne Lilina laigada hotel mapadu yaurakpada mahakti laihore Lilina changlamdaida hayeng ayuk nganna lawba laknaba Tomthin da hairame hoi bye bye Tomthin ga boichaga mayumda amuk halakhi Tomthin so haukiba wari ningsingduna lai makoini yumda lakpada chawbidi tumlamle boichagi kada changlakraba matung sofa da famli boichana Tomthin Nangna haikiba matai manaudugi maramda karigumba khara khangba ngamle matam kharagi mamangda makhoi ani gawada chatkibagi air ticket phangba ngame ikui dana manipurda amu halakra haibasu khangba ngame makhoi panglap lapna dileiramoi laina phangba yarne khamba amasung Helen Tomthindagi video huran kiba bara sanba matai manauni Tomthinna yam phare matam kharadi aikoi ani toina punse hoi Aikoi cheki card laururaga koi bisu chase chase boichana makok hotuna Lily na khoi ni se yam naksina na khangna baso male karam kanda malausin ge khalino Tomthin na nang aina jel da laikrido karigino haiba ningsing banatra ningsing li kaino mi phuru baine mi phukrido kaigino nupi ama kan begini haidai ni nangna Nupito Lily Makhoi anigi maramda mamangda boichada haikrabani adubo numituda mahakna kankiba nupido Lily ni haibadi mangonda haidoktri Wakal lausing leiba boicha ngayakti stanjaduna lei Lily da mahakna tawkiba encounter mayamdu suloina hairami Logan makhoi anigi leinariba mari kidnapping case tugi matangdasu loina tamlami Nangi wari sidi loidri horakpada ngairida tabada film gi wari ga chamane nangna hero tare Tomthin na lepasida sigi wari se nangna haikibada hojik business amata leite haikidaine khudong chaba ama leire kidnapping tawkibada aina kankiba angangi mapado manipuri machane mahak real estate company magi founder ne mahakna ingonda paisa pirakpada aina laukide mahakna tawriba thabaktuda aisu yawnaba hairame nangna su khangiduni khwaidagi sendong leba thabakse real estate ne haiba boichana Lily ti kamdoba mahakna nang promote tawre haibra tawgani hai Southeast Asia da international market hanglaga aina leader oina thaubu hangani hai adusu yam phai income di kayamu phangdo mange akakna balaite yamna siladi yam phange sitragana piktoine chahi amada yamdrabada lakh taruk di phangni aine head oidoribanina sell performance fajaradi grow room dani phangdoise boicha wakal munna khallaga Lily na nangbuta sengna promote tawgani haiba leiragadi mahaki company sida nang adum leibina phaniye karigya hojikti Thailand da nangi sangasu yamna chawna leire nangna mafamduda business ama hek tawbada nangi michang loina leidoribane nangna real estate company da thabak tawraga tolop chawna charabaso pumnamak makoktagi amuk tamdoribane
Thailand thabak tawdrabadi nangi context mayam da aremada loina dani. Tomthin samahak na hairibado hana khalambani adubo mahak di Lily da yetpa pamdrabani. Boichaga punduna real estate ta punna thabak tawbinabagi plan tawkhrabani. Boichana aidi Lily gi company da makhatana thabak tawbuna phagani haina khale. Nangna mi thabak hapagira leirabadi Thailand da laktuna nanga punna thabak tawminase. Numidang da hotel phambasina marik mahau thokna hingba ngamloi. Tomthina wakal khanduna leibadu uraga Boichana amo nangna real estate ta thabak tawba pamlabaso kaisu kaide. Aikhoi ani puna tawminase. Hoi, ai amuk tamuna khalakige. Aina tawba thabak ama hektada nanga pulaga tawba pame. Nang leiradi puna drinks thakminabasu yaidana. Makhoi ani kuina wari saraba matung pung ama helaga tumba changnakre. Mathangi ayukni Tomthin tumba hawalakpada pung 8 helamle. Lily da call tawi. Lily na hotel da breakfast saba loiraga lambi da chatpa sanaba kumai. Tomthin na pangchat da chatkanu masak khangdaba miga wari saruno lawba laklage hairami. Lily noktuna nang sibu aigi imai para. Yare, ayam tuna lage. Phone thamkraba matung Tomthin mahakna matam kuirabagi mamangda sizinaramba brush tu leirami. Khara motlabasu sizinabadi adum yari. Tomthin na thong hangdokpaga chawbisu mana masing leiduna halakpaga mapa chanaduna thengnei. Chawbina hawgolo thengene breakfast su aina semba loirabani. Loina ingamani. Ado Lily di Tomthin nokfet tawraga ima madi hotel da ngarang lehorabani. Asengba aigi jem nate haiba. Chawbina chalo lawbiru cho matomda leibado nungairamoroi. Masaksu yam phajai. Wangang sangangsu yamna nungsi. Aikhoigi town sida mayum palabadi mafam sida khwaidagi phajaba nupi oidoribane. Hoi, aisu honagi ma. Tomthin breakfast saba loire Boicha da hairamlaga mahakki motorcycle du thauduna Lily gi manakta lai. Tomthin na kaithal yaurakpaga Lily leibra haina koyeng yengi. Lily di skirt ki mahut jin akakpi setlami. Mickey Mouse print phuba angauba t-shirt litli kaithal dagi angauba straw hat ama leiraga upi. Tupi du gi brim da blue ribbon na yetli. Yengbada foreigner ga chap manei mayam na mangonda koyeng yengnari. Tomthin su gari da phamduna Lily na chatlibadu yenglaga lei. Lily na di mahakpu ude koi chatuna dukan da sinduna changduna yoliba firol furitu paiduna yengi. Masada yamna haraubagi mami su tai. Ice cream yonphamda su changduna leiraga chari. Ngausinaba nupi amagomna hai humna chatli. Tomthin na mahakki asengba masak karinu haiba khanglakhi. Mahakki adugumba matausina henna pamjai. Company manungda mana engonda utkiba ngangkiba mayamda office ki duty ngaktaba yade khanduna tawkiba oiraboire. Tomthin gi manakta naksilaktuna lakla phauba mahakna Tomthin bu uramde. Tomthin na tabro nang siam phajai. Aiga mukta koiba chalusidana. Tomthin manakta leiramgani haiba Lily na thajarude. Masadu ithak irang da tawbi nupi amagumna hai humna adumak chatli. Tomthin na ngangliba mayamdo manakta leiriba mising na loina tai. Lily na yaraktabaduda Tomthin da yenglaga noksili. Khara amana mahakbu ikai khangde haina chaibusu yawi. Tomthin na gari du tapna thauduna matung inari. O sakpajabi nang lei ngakta hawala bukta chatningdra. Manamga su yamna nungsiba Jasmine dune. Lily nokningbadu fajanba ngamdebagi kanna nokthorei. Tomthin gi motorcycle da tongkhali. Tomthin na Lily bu puraga chatkibadu ubada ima iben mayamna yamna ngakna yenghawi. Lambi da Lily na nang aingonda saurira. Tomthin na ai nangumanate. Ai di pakna saugande. Ngasai dangonda aina kaisu khumlaktabaduda makhoina nangonda yenglaga nokshinbado. Ai di khaluraga yam nokningi. Lily nang company amagi marketing director ne habise nang kauraba. Nang di aigi boss ne. Oiningba mo ijasano ai sunupi ne. Tomthin kari su khumdana
gari thauraga lai. Matamdo jasmine flower mapung phana salakpa matamni. Tomthin na gari khamduna Lily da makhada kumdana yengkisi haibra. Lily gi wakhalda karigumba khara khalai. Tomthin uncle ga auntie ga do yumda thabak suramgadra. Suramniye. Hore nungthindi nungsa yamna sabanina hoji chu hemba yai. Makhoi waramgani ko. Mafamse kona yenglase. Aikhoi ani chatuna mateng pangluse. Chu hekpada ayam yawninge. Nangdi waroidra haise. Nangi thothot laubana khutu sanban thokani. Kaisu tawre. Ai sunscreen lotion amasu leire. Asengbra haise. Tomthin Manipur da tholak lisi. Mama mapagi mateng pangba lakpani. Makhoina labuk ingkolda wana thabak suramgadabadu khaluraga mateng pangninglakhei. Lily na sa thabak susi yaraklabanina mayumlomda oina lai. Makhoigi laikai yorakpada leiriba miyamduna makhoi anida koyeng yengnarai. Makhoina mayum yorakpada Tomthingi mama mapado chu heklami. Gari makholda tabada Sekhar makok thangkalaktuna Tomthin amadi Lily da yenglai. Tomthingi mama na Karigino nangna asukana laklisibo. Lily bu koiba bubiduna mafamsigi phajaba mayamsi yenghalu yadro. Lily na Auntie, aikhoi so auntie hoina tawriba thabakta mateng pangge haiduna laine. Nate ibema. Sigumba thabakse nangnaga tawba yaba nate. Nangi ngawrok ngawbu unsado kuchu mayeng dani. Nangna ngarang leirakpa haido imungda leihoribani. Adu chaba loiraga Tomthinga koiba chatlujo. Kaisu tawri auntie, ai sunscreen taidoine. Makhoina wari sanaringai Tomthinna garido imungda thaujenki. Tomthingi mamana Lily bu thabak soganu hairaga leihobado Tomthin su tai. Lily so imungda changlaktuna mahakna leirakpa sunscreen do begtagi lauthokduna tai. Nangdi tairoidra? Haina Tomthin da hangi. Tairoi. Nupadi kuchu murasu kaisu kaide. Adum phajaraga leirabanina. Lily na Yare hanuba. Ayaya. Aibu hanuba ka haiba. Phagi tawbune. Nangdi aigi assistant ne. Hoi boss. Se sigi kudangi slip se hapsilo. Kaishu tawri haptresu yani. Nungsha khaktagi wana teme. Nakuto horen chuna yatana bane haiba. O hairaga kudangda lisili. Tomthinna Jindo kharasu kawe. Panik une set kero. Ai panik set bahide. Sidum yanida. Nuigi chu sidi masaya nanale. Ya lui. Chu habnaba bamboo basket amaso Lily ki maphangda kiseli. Maphamdo leikhom thokpa yamna modpa mapham oidabana khonguptude sinthok hantrasu yarani haina khali. Tomthin su topi ama oplaga makhwangda basket ama kiseli. Lily ki hojik oriba sakphamdo hanadagi pura tongale. Mahaki sakpham tongalabasu muti yamna nungairi. Makhoi ani mapanda punna thokminarai. Mapanda thoklakpaga Lily mamang repeat. Mapanda thoklakpaga Lily na mamang thaduna chatki. Tomthin na Tuni ne tamna chalo. Mamagi manakda Lily na butterfly gumna harauna chensin khibadu ubada Tomthin na Olivia bu ningsinglai. Laigumna pomsat na rabi maithongda Khajai gi dimple na hena magun hap libi. Noglakpada mipum khuding maki pukning mu chingsinba ngambi. Palefam leitaba gulabna ising marikna. Numit ki mangal tangduna senlakpa chumthangi marakta naitom tana jagoi sabigum ukibani Olivia. Olivia na Thailand dagi Manipur da halamdai da Tomthinda. Nangna ibu nuksiradi aingonda propose tawroka. Ai dum yagani. Asam na haikibadu mahakna ningsinglai. Aibu ningsinglamkidra. Kauthombsu yarida. Aikhoi ani pau phawnagumse haikrabani. Aikhoi ani punsi khongchasu punde. Wakhaldo mami samkrabada mahaki mamaga Lily ga noklaga wari sanaduna leirami. Sor sangna amuktang hondoklaga mahakso hinkolda laktuna thabak suba yauri. Tomthingi mamana Lily bu thabak suba yaudana ba kayarak hairami. Lily na yaba kaubadi leiramde. Lily da karam bachu khallaga yangani haibadu taklami. Arapadagi lakpa Jasmine gi nungshiba manamduga nungshagi maisa duga punbadu
isinga maiga yansinabagumbani. Tomthindi ikui kuidana masado humangna punglupluplami. Lily da amuk yengthorai. Lily sumamaida thokliba humangdo makhutna taithokduna leirami. Thabak subade leplamde. Tomthinna, Lily, nang warni do. Imungda changaga potharuro. Lily na, wadriye, sugini, wali. Nang waraba. Waradi nangoina potharuro. Tomthinna Lily ki manakta changsinduna makhutagi thangdu lawi. Lao, imung changase. Sugumba thabakse nangna tawgadaba nate. Maido loina soksilani. Ai ngahakti suba ngamkhiniye. Haiba indaba tawgano. Hairaga makhutto pairaga chingi. Lily na, ai dum lakchake haba. Khutse thado. Tomthinna Lily da pairiba makhutto thadoi. Aduga, Ima, ai Lily thanamaga amuk tholage ko. Tomthin makhutto hamdoktuna Lily da ising glass ama pirami. Lily na litliba angauba t-shirt tu humangna chotpagi tap napsili. Tomthin na fan ama puthoraktuna Lily da humjili. Tomthin ikairap tawna. Nang ahen dress yauribra. Kaigino nang na do hangide. Pura di hongdokna ba haibani. Nang na Lily bu purito humangna pungcho chole. Sumlilaga leibudo nungaireroi. Bathroom da changaga irujaruro. Hotel da thaname. Adudi hoji hotel da chalaga amuk lorusila. Mafam duda amuk chalaga amuk halakpado matam mangnabane. Humang yam saubusu nate. Ngatang leiraga adum phakiniye. Hoi. Adudi nang irujaruro. Ai imagi mateng khara panglukhige. Chak lamasune table mathakta fried potatoes lehobane. Hai khara sule hobane. Chak tudi horen thabak suba loiraga ai thongage. Lily na, chak tudi aina thongase. Nangi supam thokpada adum suru chalo. Haide aitana thongnu ko cheng mangnabane. Tomthinna thabak suringai Lily di yum manakta hoba u amagi makhada moving chair da phamduna khutna saba humai amana mamaido humduna tomthilda yengi. Ngai hak leiraga Tomthin hoisu thabak suba loiraduna yumda lai. Tomthinna chak insang thongbada Lily na mateng kaya pangli. Hensang thongbagi maramda Lily na wahang kaya hangbasu lepte. Chak toklaba matung Tomthin di thabak suba leplamde. Lily di yum manungda tumduna lay. Pung ahumuk tarakpa matamni Lily tumba hawatlaga mapanda thoglai. Tomthin na mapada chu yonbadu thenglani loisilasi hairami. Sekhar yumthangnabadagi gari ama puduna kaithelda chu puraga chatkhi. Mahaki gari dudi machanupa Tomthinna sizinanaba haiduna thanami. Tomthin su irujaba loiraga mapagi motorcycle duda Lily bu koiba puthorai. Jasmine base yauraklaba matung Lily na mahakpu photo kapnaba Tomthin da hairami. Lily na tawrakpa post kayada Tomthin na photo kapli. Lily na Jasmine marakta chelaga Tomthin na matung inaduna live picture su record tawri. Ngai haktang dugi oinadi Tomthin photographer on kre. Camera ki focus su Lily ki mamai da tanaduna lawbagum tawri. Tomthin na photo mayam du yengbada khwaidagi phajaba amma yaurami. Photo du Lily na mamit uisinduna Jasmine da manam namduna na cheptagi kapa photo oirami. Numidangi matam oiraklabada makhoi yumda halai. Tomthin gi mamana Lily bu hotel da hankini khangbagi yamna nganna chak thongba loirami. Chak toklaga Lily na Tomthin da mathakki balcony da phamlusi hairami. Hotel da thinbiu haibagi mahut atiyada langna uriba thawan michak da yengduna laikre. Lily na city da leibadadi thawan michakse mayek singna uba ngamde. Maramdi city manungda thaliba neon light mayam ama aduda sunatana mosilaba nungshitna atiyase maseng marang oina uhali. Asumna mayek singna ukidaba yamna kuire. Aishu noige asigumba achikpa nungsit nungsa yamna sengma mafamda santi leina hingba pame. Tomthin karisu haidana Lily da noktuna yenglaga lay. Ikui-kuidana Lily na aikoigi company da aina international market hangnaba haibada makoina yare. Ahanba oina Bangkok da branch office ama hanglani hai. Nangna branch asigi head uhenba pame.
ꯑꯩ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ. ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒꯅꯤ. ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄꯗ ꯂꯤꯂꯤ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ ꯂꯤꯂꯤꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ. ꯂꯤꯂꯤꯅ, "ꯑꯟꯇꯤ, ꯑꯩ ꯂꯣꯏꯅ ꯄꯨꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ. ꯍꯌꯦꯡ ꯑꯌꯨꯛ ꯊꯥꯏꯂꯦꯟꯗ ꯆꯠꯈ꯭ꯔꯅꯤꯌꯦ. ꯐ꯭ꯂꯥꯏꯠꯇ ꯆꯠꯀꯗꯕꯅꯤꯅ ꯄꯨꯈꯤꯕꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ." ꯄꯣꯠꯁꯤꯡꯗꯣ ꯑꯍꯣꯡꯕ ꯑꯣꯏꯕꯅ ꯇꯣꯝꯊꯤꯟꯅ ꯃꯃꯥꯗ ꯄꯤꯔꯨꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ. ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ. ꯂꯤꯂꯤꯅ ꯀꯨꯝꯊꯕꯒ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯗꯤ ꯊꯥꯏꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯦ." "ꯍꯣꯏ." ꯂꯤꯂꯤꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯇꯣꯝꯊꯤꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯏ. ꯁꯥꯏꯠ ꯃꯤꯔꯔꯗ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯌꯦꯡꯍꯧꯕꯗꯨ ꯎꯏ. ꯀꯣꯅꯔ ꯑꯃ ꯊꯦꯛꯄꯗꯒꯤ ꯂꯤꯂꯤ ꯎꯈꯤꯗ꯭ꯔꯦ.